ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯏꯃꯤꯡ ꯁꯟꯖꯣꯏ ꯀꯧꯏ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯄꯨꯄꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯊꯦꯡꯅꯔꯛꯈꯤꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯄꯨꯁꯤ ꯃꯩꯇꯩꯒꯤ ꯄꯨꯡ ꯌꯩꯔꯝꯃꯤ꯫ ꯄꯨꯄꯨꯅ ꯃꯤꯒꯤ ꯗꯦꯕ ꯀꯔꯃ ꯁꯣꯔꯥꯠꯀꯨꯝꯕꯁꯤ ꯌꯥꯎꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯟꯅ ꯄꯨꯄꯨꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯁꯦꯡꯅ ꯇꯧꯔꯨꯔꯒ ꯄꯨꯄꯨꯒꯤ ꯄꯨꯡ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯨ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯕꯒ ꯑꯍꯤꯡ ꯇꯨꯝꯕꯁꯤ ꯈꯔ ꯊꯦꯡꯅ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯄꯥꯏꯅꯔꯤꯕ ꯐꯨꯜ ꯁꯀ꯭ꯔꯤꯟ ꯑꯣꯏꯔꯤꯕ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯑꯁꯤ ꯄꯥꯏꯅꯗ꯭ꯔꯤ, ꯀꯤꯄꯦꯗꯀꯤ ꯃꯇꯝꯅꯤ꯫ ꯑꯩꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯊꯥꯏꯅꯒꯤ ꯀꯤꯄꯦꯗꯇ ꯌꯥꯎꯕ ꯁ꯭ꯅꯦꯛ ꯒꯦꯝ ꯑꯗꯨ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ 1 ꯇꯥꯒꯗꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯄꯨꯒꯤ ꯀꯥꯗꯒꯤ ꯄꯨꯄꯨꯒꯤ ꯄꯨꯡ ꯑꯗꯨ ꯃꯈꯣꯟ ꯄꯤꯛꯅ ꯇꯨꯡ ꯇꯨꯡ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯄꯨꯄꯨꯅ ꯊꯤꯜꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯑꯍꯤꯡꯗꯨꯃꯗꯤ ꯏꯁꯥꯗ ꯀꯌꯥ ꯑꯀꯤꯕ ꯋꯥꯈꯜ ꯈꯟꯖꯜꯂꯝꯗꯦ꯫ ꯑꯗꯨꯝ ꯇꯨꯝꯁꯤꯜꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯦ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯥꯎ ꯑꯩꯁꯨ ꯀꯌꯥ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯝꯗꯦ꯫ ꯋꯥꯔꯤ ꯑꯣꯏꯅꯕꯨꯗꯤ ꯏꯃꯥꯍꯣꯏ ꯕꯕꯥꯍꯣꯏꯗ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯅ ꯌꯥꯏꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯥ, ꯕꯕꯥ, ꯉꯔꯥꯡ ꯑꯍꯤꯡ ꯄꯨꯄꯨꯒꯤ ꯄꯨꯡ ꯑꯁꯤ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ, ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1 ꯇꯥꯔꯝꯗꯥꯏꯗ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒꯅ ꯉꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯃꯤ ꯑꯃꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯖꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ "ꯏꯕꯨꯡꯉꯣ, ꯍꯌꯦꯡꯈꯩꯗꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯊꯦꯡꯅ ꯇꯨꯝꯒꯅꯨ, ꯅꯁꯥ ꯁꯣꯛꯀꯅꯤ. ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ, ꯄꯨꯄꯨꯅ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯁꯨꯝ ꯊꯤꯟꯕ ꯑꯣꯏꯔꯝꯒꯅꯤ. ꯉꯁꯤ ꯃꯤ ꯂꯩꯇ꯭ꯔꯤꯕꯁꯤꯁꯨ ꯃꯄꯥ ꯆꯥꯟꯅꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯤꯕꯗꯤ ꯈꯔ ꯐꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯑꯩꯁꯨ ꯐꯃꯨꯡꯗ ꯍꯥꯟꯅꯒꯨꯝ ꯐꯣꯟꯗ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯇꯧꯕꯇꯕꯨ ꯑꯍꯤꯡ ꯑꯗꯨꯗꯗꯤ ꯉꯔꯥꯡ ꯑꯍꯤꯡꯗ ꯇꯧꯈꯤꯕ ꯃꯇꯧ ꯑꯗꯨꯗꯤ ꯇꯧꯔꯛꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯀꯤꯖꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯃꯤ꯫ ꯄꯨꯄꯨꯁꯨ ꯍꯥꯟꯅꯒꯨꯝ ꯂꯩꯀꯥꯏꯒꯤ ꯗꯦꯕ ꯀꯔꯃ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯍꯥꯟꯅꯒꯨꯝ ꯄꯨꯄꯨꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯄꯨꯄꯨꯒꯤ ꯄꯨꯡ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯄꯨꯄꯨꯅ ꯊꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯏꯁꯥꯗ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯃꯄꯥꯟ ꯑꯃꯨꯛꯇ ꯊꯣꯛꯎꯔꯒ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯌꯦꯅꯈꯥ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯉꯝꯃꯤ꯫ ꯂꯣꯏꯔꯒ ꯑꯃꯨꯛ ꯄꯅꯤꯡ ꯊꯣꯡ ꯑꯗꯨ ꯈꯨꯝꯖꯤꯜꯂꯝꯃꯒ ꯑꯩꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯄꯨꯒꯤ ꯀꯥꯗꯒꯤ ꯄꯨꯡ ꯑꯗꯨꯗꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯊꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ꯫ ꯌꯨꯝꯖꯥꯎꯒꯤ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯄꯨꯄꯨꯁꯤꯕꯨ ꯑꯍꯤꯡꯒ ꯑꯃꯠꯇ ꯇꯨꯝꯗ꯭ꯔꯕꯖꯥꯔꯥ? ꯆꯪꯉꯒ ꯍꯦꯛ ꯌꯦꯡꯉꯨꯕꯗꯁꯨ ꯄꯨꯄꯨꯅ ꯑꯃꯨꯛ ꯆꯩꯔꯛꯀꯅꯤ꯫ ꯑꯩꯕꯨ ꯃꯁꯤꯕꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤꯔꯅꯦ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯏꯁꯥꯗ ꯄꯨꯄꯨꯅ ꯐꯅ ꯑꯩꯉꯣꯟꯗ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯔꯒꯁꯨ ꯄꯨꯄꯨꯒꯤ ꯀꯥ ꯑꯁꯤꯗ ꯑꯃꯨꯛꯇꯗꯤ ꯆꯪꯉꯒ ꯌꯦꯡꯉꯨꯔꯒꯦ ꯈꯟꯗꯨꯅ ꯈꯣꯡꯀꯥꯞ ꯇꯞꯅ ꯇꯞꯅ ꯊꯥꯡꯉꯒ ꯄꯨꯄꯨꯒꯤ ꯀꯥꯗ ꯍꯥꯏꯐꯦꯠ ꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯄꯨꯄꯨꯗꯤ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯡ ꯑꯗꯨꯅ ꯃꯇꯣꯝꯗ ꯃꯈꯣꯟ ꯊꯣꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯃꯇꯧ ꯀꯌꯥꯁꯤꯗ ꯏꯁꯥꯗ ꯀꯤꯖꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯍꯥꯊꯨ ꯍꯥꯊꯨ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯈꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯇꯨꯝꯖꯔꯕꯁꯨ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯄꯥꯟ ꯊꯣꯛꯂꯛꯑꯒ ꯄꯨꯡ ꯑꯁꯤ ꯊꯤꯜꯂꯤꯕꯣꯏꯗ ꯅꯤꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯀꯤꯕ ꯋꯥꯈꯜ ꯀꯌꯥꯁꯤ ꯈꯟꯖꯟꯗꯨꯅ ꯑꯩꯁꯨ ꯑꯍꯤꯡ ꯑꯗꯨ ꯏꯁꯥꯗ ꯇꯨꯝꯕ ꯀꯤꯖꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯑꯩꯁꯨ ꯏꯁꯥꯗ ꯎꯏꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯁꯨ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯁꯨꯃꯥꯡꯗꯒꯤ ꯑꯩꯕꯨ ꯍꯧꯗꯣꯔꯛꯈꯤ꯫ "ꯏꯕꯨꯡꯉꯣ, ꯌꯥꯍꯧꯕꯨ ꯑꯗꯨꯛ ꯊꯦꯡꯕ ꯍꯧꯅꯕ꯭ꯔꯥ? ꯅꯍꯥꯅꯤ, ꯅꯈꯣꯏꯗꯤ ꯌꯥꯍꯧ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯨ" ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯐꯃꯨꯡꯗꯒꯤ ꯍꯛꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯄꯨꯒꯤ ꯀꯥ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯗꯗꯤ ꯑꯩꯁꯨ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯑꯀꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯄꯗ ꯁꯨꯃꯥꯡꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ "ꯏꯕꯨꯡꯉꯣ, ꯌꯥꯍꯧ ꯊꯦꯡꯃꯜꯂꯤ. ꯅꯄꯨꯒ ꯅꯪ ꯕꯕꯥꯒꯗꯤ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯗꯒꯤ ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯦ. ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯊꯣꯛꯎꯔꯣ ꯃꯅꯤꯡꯗ. ꯏꯃꯥꯅ ꯏꯔꯨ ꯂꯨꯖꯕꯒꯤ ꯅꯪꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯈꯥꯛꯄꯤꯔꯝꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯗꯤ ꯏꯁꯥꯗ ꯀꯤꯖꯃꯟꯈꯤꯗꯨꯅ ꯏꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯥ,
ngasina kanano lekitaba yauribasibo ado ima aidi akhoi yumsi yamna kijari ngarang ahingsu pupugi kadagi pupugi pungasi masa matumda thillaga lerami pupudi nungaina phamungda tumami aina makhol adu ahingda hek tarakpaga nungalaga akhoi lekaida mi amasu hektasi ima aidi sumaina sum tawra agadi ahing tumba ngamakadaba mandre ai yamna kijare hairami aigi matawdu de ima su hadakti kari khalabano khangde asumna khumaki yengoi bungo nang pupugi kada hayeng khaidi sangunu nang baba pho pupugi kada sangdabani hore nang baba halaga pupu leitringai ai wari tapna sabigi nangna hore numidang na tumba kijaraga su baba ga punna tuminau hairakhi masigi matung imana su pupu leitringai baba da tumina wari sarami aina manakta sangsalaga tarubada su baba na ingonda saita leirusu ahangi wani angang nang taba yaba wana te haiduna hekta talakhi matam khara de su yum masida kitik kirum isada pungki da kijarami aduba nongmadi baba ga pupuga wa kana ngang narakhi numit adudagi baba ga pupuga si ahingda marai hekta tongnarami imana su sangsalaga khamubada pupuna imada hekta ngangbi si pumanang na nangi nupadin sanbagini nakhoi loina chatbikhro yumasi aigini haiduna pupuna imaga babaga da ngangami masigi matunga khoi pupusi imana thungba sai sang amata charamdi sauraga da lerami matam kharagi matungdagidi pupusu babagi masi akhoi nene gi yumda satki babana su charga kaurubada nakhoina yum maduda leiringai aide suan haloi hairakhi matau kya sida ima su mathwai yamna nungai charamdi aina su ima da pupuna sauri basi karigino hangubada imana sumna hairakhi yengoi bungo nakhoina puna khoida sauri se dei karigi sunati isana ain khoding pung thinbagi makhon tai haibado imana su nungai tabadagi nang baba da pau tamubade maduda nang babana pupuda madugi wafum madu haudo ami madugi ne nakoi pupuna sauri basi hairakhi matam khra leragati mu pupusu nene hoiga yum masida muk hala ami nene singna su imaga babaga de yamna ngangami karigino na koina hala siga manari basi lakai mamang de kai hala sina koina punsida na kayam koina lekidori seba nikthi jana tawbiyu hairami kona de babaga imaga na nene hoida gyan ta na bawari pumba lirami madudagi nene hoisu wari edu taru badagi tasengna bo adumak tawbra ne haiduna pungak ngakhe babaga imaga na so mukna koina thajatragana matam khara yum masida leiru law aduga yengu hairami maduda nene hoisu karimata khumamde phajana yana ba leiminaro hairamaga hanki babaga imaga su pupuda wa mata hairamde aduga nongmadi ahing nongya yamada pupugi kadagi pungadu sum thillaga sumanglomda thokkibagi makholama imaga babaga khoiga natarakhi maduda baba su ahing aduda hogalaga mapanda thoktuna yengami tawbudu mapanda di miyoy amata leiramkhide pupusu magi kada tummaga leiba male imana su babada pupusi magi kada leibra yengu hairubada babana sumna khumaki ai yengba tali leirongadi yengunu nakoisu sangunu hairaki numid adugi nonghe nganbadagi de akoi pupusi yamda kana naba horakhi doctor kayama yengjarabasu pupugi anaba sidi phawa kauba leite konadi babana maiba maibi tanaraga muk yengami matamadu maibana su lai khuram thuksi pharakani haiduna laida khuramba yaba khurami matusu kana boy khide pupuna yamna kana naduna leiringai desu pupugi punga dusu amuk muk ahingda makhon hauna thilakhi lekai gi miyoi singna bo khoida sumna hairakhi ahingda na khoi mungda pung yeibagi makhon hek tai adubu kaidawrino hangakhi matamadu de imaga babaga su mayamda kari khungadabano khangam khide baba su pupugi mataw aduda mathwai yamna nungai jaramde aiga khara ngang sakpa tongnarubadagi babasi anaba henjankhibani hojikta khanjaluraga nungairaktre haiduna babasu machi kappaga dalaikhi patam kharagi matungdagi di pupusu maiba maibi doctor na kanba ngamdana akhoi mayambu thaduktuna satkhi pupugi sura sondrigai matam adudasu pupugi kada nupi amana nason pikna sutchut jingaga kappagi makhola masu tarakhi sangsalaga yengubada sumidi kanamata leiramdi surat oikraba matungdagidi akoigi imung asi isikchi aga hana kiramba singa dusu puko kokhi imana soingonda sumna hairaki nakhoi napuna imung asida leiramba tinmu laimu afattaba layam singa si puduna sarkhaba mali nang baba kai ganasu napuna hingriga yamna akaibadi tawkhidabani
ꯈꯪꯗꯦ ꯅꯄꯨꯅ ꯑꯩꯈꯣꯏꯗ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯕꯖꯥꯔ ꯍꯥꯏꯔꯛꯈꯤ ꯕꯕꯥꯅꯁꯨ ꯄꯨꯄꯨꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯄꯨꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯨꯡ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯄꯨꯡ ꯊꯤꯟꯕꯁꯤꯡ ꯑꯗꯨꯗ ꯁꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥꯗ ꯏꯃꯥꯅꯁꯨ ꯍꯣꯏ ꯃꯗꯨꯅ ꯐꯔꯅꯤ ꯁꯤꯗ ꯁꯨꯝ ꯊꯝꯕꯗ ꯆꯟꯅꯐꯝꯁꯨ ꯂꯩꯔꯔꯣꯏ ꯂꯦꯝꯅ ꯃꯥꯡꯒꯗꯕꯒꯤ ꯃꯍꯨꯠ ꯃꯈꯣꯏꯗ ꯁꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯄꯨꯄꯨꯒꯤ ꯄꯨꯡ ꯑꯗꯨ ꯑꯃꯨꯛ ꯑꯍꯤꯡꯗ ꯌꯩꯔꯛꯈꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯕꯕꯥꯅ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯄꯨꯄꯨꯒ ꯄꯨꯜꯂꯝꯕꯁꯤꯡ ꯑꯗꯨ ꯀꯧꯔꯒ ꯄꯨꯄꯨꯒꯤ ꯖꯟꯇ꯭ꯔ ꯄꯨꯡ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯄꯨꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯃꯈꯣꯏꯅ ꯊꯝꯖꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ ꯄꯨꯄꯨꯒꯤ ꯖꯟꯇ꯭ꯔ ꯄꯨꯡ ꯑꯗꯨ ꯑꯃꯨꯛ ꯊꯤꯟꯗꯣꯛꯄ ꯂꯥꯛꯈꯤ ꯃꯗꯨꯗ ꯕꯕꯥꯅ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯉꯨꯕꯗ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯏꯕꯨꯡꯉꯣ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯖꯟꯇ꯭ꯔ ꯅꯠꯇꯦ ꯅꯈꯣꯏ ꯄꯥꯕꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯅꯈꯣꯏꯅ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯑꯕꯗꯤ ꯄꯨꯡ ꯑꯁꯤꯗ ꯀꯦꯟꯗꯜ ꯑꯃꯒ ꯗꯨꯛ ꯑꯃꯒ ꯑꯗꯨꯝ ꯀꯠꯄꯤꯌꯨ ꯅꯈꯣꯏꯗꯁꯨ ꯃꯪꯒꯣꯟ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯀꯌꯥꯁꯤꯅ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯁꯤ ꯑꯅꯥ ꯑꯃ ꯌꯥꯎꯒꯗꯣꯔꯦ ꯍꯥꯏꯔꯒꯗꯤ ꯑꯍꯤꯡꯗ ꯄꯨꯄꯨꯒꯤ ꯄꯨꯡ ꯑꯗꯨ ꯍꯦꯛꯇ ꯊꯤꯜꯂꯛꯑꯝꯃꯤ ꯀꯣꯟꯅꯗꯤ ꯕꯕꯥꯅ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯄꯨꯡ ꯑꯗꯨ ꯌꯦꯡꯍꯟꯕꯗ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯊꯥꯏꯅ ꯂꯥꯏꯒꯤ ꯍꯥꯛꯇꯛꯇꯒꯤ ꯁꯤꯖꯤꯟꯅꯔꯛꯑꯕ ꯂꯥꯏꯑꯣꯏꯔꯕ ꯄꯨꯡꯅꯤ ꯃꯁꯤꯗꯤ ꯅꯈꯣꯏꯅ ꯅꯤꯡꯊꯤꯖꯅ ꯏꯔꯥꯠ ꯊꯧꯅꯤꯖꯗ꯭ꯔꯕꯗꯤ ꯏꯃꯨꯡ ꯑꯁꯤ ꯑꯋꯥꯕ ꯇꯥꯒꯅꯤ ꯅꯈꯣꯏꯅ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯑꯍꯜ ꯑꯣꯏꯔꯕ ꯖꯟꯇ꯭ꯔ ꯑꯁꯤꯕꯨ ꯊꯥꯏꯅꯗꯒꯤ ꯁꯤꯖꯤꯟꯅꯔꯛꯑꯕ ꯃꯤꯑꯣꯏ ꯑꯃꯗ ꯁꯤꯟꯅꯊꯣꯛꯄꯤꯈꯣ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯕꯕꯥꯅ ꯂꯝ ꯑꯃꯗ ꯂꯩꯕ ꯄꯨꯡ ꯊꯤꯟꯕꯗ ꯃꯃꯤꯡ ꯆꯠꯄ ꯑꯍꯜ ꯑꯃꯗ ꯄꯨꯄꯨꯒꯤ ꯄꯨꯡ ꯑꯁꯤ ꯁꯤꯟꯅꯊꯣꯛꯈꯤ ꯑꯩꯈꯣꯏꯅꯁꯨ ꯂꯥꯏꯑꯣꯏꯔꯕ ꯄꯨꯡ ꯑꯗꯨꯗꯒꯤ ꯕꯣꯔ ꯅꯤꯖꯍꯧꯈꯤ ꯌꯨꯝ ꯑꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯗꯁꯥ ꯂꯥꯡꯕꯟ ꯁꯤꯟꯅꯕꯤꯔꯝꯒꯅꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯕꯣꯔ ꯅꯤꯍꯧꯈꯤ ꯃꯗꯨꯗꯒꯤ ꯕꯕꯥꯁꯨ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯔꯦ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ ꯑꯩꯒꯤ ꯃꯤꯡ ꯅꯅꯥꯎ ꯀꯧꯖꯩ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯊꯥꯔꯝꯗꯥꯏ 2017 ꯑꯗꯥꯏꯗ ꯏꯁꯥꯗ ꯊꯦꯡꯅꯈꯤꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯀ꯭ꯂꯥꯁ 10 ꯊꯥꯔꯝꯗꯥꯏ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯁ꯭ꯀꯨꯜ ꯑꯁꯤꯒ ꯑꯩꯒꯤ ꯌꯨꯝꯒꯁꯨ ꯄꯨꯂꯞ ꯂꯥꯞꯅꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯃꯆꯥ ꯑꯃ ꯂꯥꯜꯂꯒ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤ ꯇꯥꯔꯦ ꯁ꯭ꯀꯨꯜ ꯑꯁꯤꯁꯨ ꯂꯧꯕꯨꯛ ꯃꯌꯥꯏ ꯂꯝꯍꯥꯡꯗ ꯁꯥꯕꯅꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯁꯨ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯒ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯁꯣꯡꯉꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯌꯨꯝꯒꯁꯨ ꯅꯛꯅꯔꯦ ꯍꯥꯏꯗꯅ ꯌꯨꯝꯗꯒꯤ ꯆꯥꯛ ꯂꯧꯕ ꯆꯠꯂꯝꯃꯤ ꯆꯥꯛ ꯂꯧꯔꯨꯔꯒ ꯁ꯭ꯀꯨꯜ ꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯌꯧꯗ꯭ꯔꯤꯉꯩ ꯂꯧꯈꯣꯡ ꯀꯩꯑꯣꯏ ꯇꯧꯕ ꯄꯥꯠ ꯃꯆꯥ ꯑꯃ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯂꯣꯡ ꯈꯣꯜꯂꯒ ꯃꯀꯣꯛꯇꯁꯨ ꯀꯣꯛꯁꯦꯠ ꯑꯃ ꯌꯦꯠꯂꯒ ꯉꯥ ꯐꯥꯕꯗꯣ ꯑꯩꯅ ꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯁ꯭ꯀꯨꯜ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄ ꯀꯤꯕ ꯃꯇꯧ ꯑꯃꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯃꯥꯡꯈꯤ ꯑꯩꯒꯤ ꯃꯤꯠꯇꯁꯨ ꯃꯁꯦꯛ ꯃꯉꯥꯟꯒ ꯂꯣꯏꯅꯅ ꯑꯉꯥꯟꯕ ꯃꯉꯥꯜ ꯑꯃꯅ ꯃꯤꯠ ꯊꯛꯀꯠꯄ ꯃꯈꯩ ꯉꯧꯁꯣꯛ ꯉꯧꯅ ꯌꯩꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯏꯁꯥꯗ ꯂꯦꯞꯐꯥꯎ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯖꯔꯝꯗꯦ ꯀꯣꯟꯅꯗꯤ ꯑꯩꯅ ꯃꯤꯠ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯄꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯎꯈꯤꯕ ꯂꯧꯈꯣꯡ ꯑꯗꯨꯗ ꯏꯁꯤꯡ ꯑꯃꯠꯇ ꯌꯥꯎꯔꯝꯈꯤꯗꯦ ꯏꯀꯪ ꯀꯪꯅ ꯂꯩꯀ꯭ꯔꯛ ꯆꯠꯂꯒ ꯂꯩꯔꯝꯈꯤ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯁꯨ ꯊꯥꯡꯕ ꯊꯣꯛꯇꯕꯗꯒꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯁ꯭ꯀꯨꯜ ꯑꯗꯣꯝꯗꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯠꯇ ꯊꯣꯔꯛꯑꯕꯗꯤ ꯍꯥꯏꯗꯨꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯗꯣꯝꯗꯒꯤ ꯏꯃꯥꯟꯅꯕꯤ ꯁꯣꯅꯤꯌꯥ ꯀꯧꯕꯤ ꯑꯃ ꯊꯣꯔꯛꯈꯤ ꯑꯩꯁꯨ ꯃꯥ ꯎꯕꯗꯒꯤ ꯁꯣꯅꯤꯌꯥ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯁꯣꯅꯤꯌꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯈꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯁꯣꯅꯤꯌꯥ ꯑꯩ ꯉꯁꯤꯁꯦ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯤ ꯅꯪ ꯑꯃꯨꯛꯇ ꯑꯩꯕꯨ ꯈꯨꯠ ꯁꯝꯃꯒ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯄꯨꯁꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯏꯃꯥꯟꯅꯕꯤ ꯁꯣꯅꯤꯌꯥꯅ ꯑꯃꯨꯛ ꯅꯥꯎꯕꯤ ꯅꯪ ꯉꯁꯤꯁꯦ ꯅꯁꯥꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯤ ꯅꯪꯒꯤ ꯅꯁꯥꯁꯤꯁꯨ ꯌꯥꯝꯅ ꯏꯪꯉꯦ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯗꯨꯅ ꯑꯩꯕꯨ ꯈꯨꯠ ꯁꯝꯃꯒ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯟꯕꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯌꯨꯝꯂꯣꯝꯗ ꯆꯥꯛ ꯂꯧꯕꯗꯨ ꯀꯤꯗꯅ ꯆꯠꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯣꯁꯇꯦꯜ ꯀꯩꯑꯣꯏ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯌꯣꯠꯅ ꯖꯥꯂꯤ ꯑꯣꯏꯅ ꯈꯥꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯤꯡꯁꯦꯜꯒꯨꯝꯕ ꯊꯣꯡ ꯊꯣꯡꯅꯥꯎ ꯄꯥꯜꯂꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤ ꯁꯣꯅꯤꯌꯥꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯊꯤꯜꯂꯛꯑꯒ ꯑꯩꯒꯤ ꯏꯃꯤꯡ ꯀꯧꯔꯛꯈꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯝꯁꯤꯜꯂꯨꯕꯒ ꯏꯁꯥꯗ ꯇꯔꯪ ꯃꯥꯂꯪ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯏꯁꯥꯗ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯒ ꯁꯣꯅꯤꯌꯥ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯃꯅꯨꯡꯗ ꯆꯪꯉꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯟꯗꯒꯤꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯈꯨꯝꯃꯛꯈꯤꯗꯦ ꯀꯣꯟꯅꯗꯤ ꯏꯃꯥꯟꯅꯕꯤ ꯁꯣꯅꯤꯌꯥꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣ ꯚꯥꯏ ꯅꯪꯅ ꯃꯄꯥꯟꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯣ ꯑꯩꯗꯤ ꯁꯤꯗ ꯇꯨꯝꯃꯤꯁꯤꯗꯤ ꯍꯥꯏꯔꯛꯈꯤ
Asumna imanabi Sonia na ingonda hairakpadagi aisu isada hana uri tawrambasing adu mit khangching singa ami kijarakpadagi isada su kagi thong adu ghamlauna no silamaga aigi phamungda sengkhalaki Sonia na subai nangse handak marak ngam toraba karinu ma tawre hayang khadi aigi nakto ina tum lao hairaki madudai su karimata khumde tumina mondrang amata leirami asumna mafam maduda kiba kayasi aingonda da natana Sar Warden kharaja su mayok narakpadagi Warden oza khara su masada fugi oi kayoi murung sagolaga asaba karga laika nabangamdana shiki Imanabi Sonia su aingonda tawrakhiba dugum mangonda su ahing khoding school adugi campus wangmadagi kauthoraki matau kiyasida Sonia di mayungi mi kauraga mayumda hanki aisu ma satkibadagi isada pungki da kijarami ahingde school adugi koibada hoba uwa singa dusu nungsit sittana makhon thoraki aigi mitasu school adugi campus aduda nupi ema dum uraki aisu mafam aduda isada nongmagi angawbigi matawgum choro lonba haurami oja singna soigi mataw asida yungi mioi singmu kauraga aibu yumda pubikhro hairami madudagi ima hoi dada hoisu pakhalakpadagi aibu boarding adudagi yum tamna puraaga maitai layang maibi tanaraga layangami madudagi su tamna kya laki kona de koi ima hoi abu hoina aingonda sumna hairaki nakoigi school sariba mafam madu thaina nongmaina kapada mi yamna siki ina lakhong adusu ising oina senki hai wafam aduda isu asuki matik kijarami amuk hana su boarding aduda sangkidai aigi sing laibagi mafam adudagi hingna thorakpani school adudagi warden ani amasu laikidai mafam aduda leirubadagi masini mayam ngasigi Rain Horror Story mathingi wari thagalakpada mayam punna muk thengnarasi ngasigi di mayam dagi kainanaba bidai laujari